Arunachal Pradesh ki Tawang sector ki manak nakpada laiba Yangse hairiba border post da thokiba Indian Army amasung PLA Army ani ki marakta places adu ki matangda anauba report khara thorakli. Report asigi matung inna Chinese Army chani degina sahumlam oigdaba yamlaba army sing asina LAC ki wang malan sinduna India ki Tawang ki region asida sangsilakpada ki hairiba thawdo asi thokibani haina phongdokli. Hadak thokriba thawdo asidasu Mamangal wanda thokiba aduga chap manana lagliba Chinese Army sing asi hanadagi hauna mapung fana prepare tawduna laki. Spy gloves amasung teaser gun na singba khulai kaya sing asi pairaba matungda Chinese Army sing asina LAC wang malansin duna sangsilakibani. Sangsilagliba Chinese Army sing asi ihan hana Indian Army yangkai oiba kangbu amana thengnabadagi makoibu thingnabagi damakta hotnaduna nakalani gi marakta classes adu thokibani hairi masigi hek paw asi tabaga pungai gi matungde Indian Army gi leiriba backup ki team sing asi mafam aduda thajinki. Ihan hanbada nakalani gi maikaidagi nung thomnaki masigi matungda lanmi sing asi gi marakta hand to hand combat su thengnaki haina report asida phongdokli. India amasung China gi marakta laikiba agreement adu gi matung inna border area oriba LAC gi region asida patrolling tawba matamda nakalani maki lanmi singna khulai sing amata paiba yaroi haiba agreement adu da yauribani. Sangsilakriba Chinese Army sing adu nongmaina chingba khulai sing paidaba taragasu tasers kumba makhal makha kya ki mioiba sokhanba yaba khulai sing di puduna changlaki. Thawdo aduna maram oiduna nakalani gi leiriba lanmi sing gi marakta asoka nangnaki adubu asiana di yaudi haibasidi handaki report asidasu adumak phongdokli. Indian Army ki maikaidagi di Indian Army personnel taraga manga so e haiduna lauthorakre. Adubu hauji fawgi oinadi China gi maikaidagi thawdok asigi maramda wafam ama fawba phongdokpa leitri. 2020 da thokiba Galwan Valley ki thawdok adudasu China gi maikaidagi makogi side gi miyoi kaya sikibage haibadu matam kuina losinbada nattana chap chaba masing adu haidoktana laikibani. Yangse hairiba border post asida lairamba hanagi Indian Army sing adu handak nauna sindokraba matungda anauba lanmi sing asina mafam asida deploy tawrakibani haina phongdokli. Masigi khudongchaba si launabagi damakta Chinese Army gi maikaidagi nauna lakliba Indian Army sing asi khanglaroi haiba matagum LAC wang balanduna sangsilakibani. Thokriba thawdok adu lairiba lanmi sing aduna accidentally ngangkhatnarakpadagi thokiba natte Chinese Army sing gi maikaidagi hanadagi hauna khulai sing puduna sem saduna lakli haibasi ekuna adumak mayek sengna khangba ngamli. Galwan Valley da thokiba thawdok adudadi Chinese Army amasung Indian Army nakal animaktagi mafam aduda lanmi sing thajinaduna numit kayani irang toktuna laikibani. Adubu handaki thawdok asidasi mikup khara clash thoklaba matungda Chinese Army su amasung Indian Army su mafam adudagi handoknaduna hanagumna tumina lainaki. Handaki Chinese Army gi thawong asina India gi mathakta China gi maikaidagi karigumba anauba lalong amadi chathare haibasi mayek yamna senglabani.